Panampausi Abelozeraga Marobi Ipausin, Panampausi Ham the Tamsage. Kuki militansinga Taunaribusu, Makasa Taviaro, Hiva, Akanbo Wareb, Assembly the Logadabani, Imagi Mera. Kuki Emile Taragi Matang, Assembly, Privilege and Ethics Committee, give me from the local reporting Kanaduna, Wareb Logadabani. Handak Pamgadoriba, Assembly mi Pamasida Kuki militansinga Satariva, suspension of Operation Suasi, Makasa Taviaro, have Akanbo Wareb Lobagalina. Kuki MLA Taragi Matanga, Assembly Privilege and Ethics Committee na Pamkiba mi Pamgi reporting, Assembly mi Pam the Putok to Nakanabagaluna, Wareb, Laugadabani, Haini Imagi, Mairagi convener, Toxum, Susatana Fundokre. Nasuning till Terakaitil, Amudol Lirak Masin the Labor Loop a Siga office to Pau missing Unaba, Mad Imagi, Mairagi convener, Toxum, Susatan High. Sugi ground rule to Gaibigi Matiksara, Kudam Kia, Lairavanina, Su Makatan Sataba Matutadi. Kudak Tokadabani Haiba, upon Wareb Lauduna, Center the Kangadabani. Loinana, Pamba Hoguduriba Manipur Legislative Assembly Mi Pamasida, Imagi, Mairana, Hana de Gitandro Laku Wakachingsu, House leaders, Uediba, State Minister and Berena Lusinduna, Member Punamagna, Kanaduna, Wareb Law, High Kit, Magna High, Housuk Ladiba Piba Masida Cookie militants in Angasi Power. Suklep left na mitay de landabagi tabak sa tari, hausik sukul kia inaw-naw na lanjinari. Lan tarok liba si kanana hauri banaw hay bakangna nung may kapehek hawbaga tampaki mapamsingda Central Force Council na coming operations sa tabakudakta lep kadabani. Mitay kul ngak basing na nga si Paba Kuki de lan taw kidri. Kuki na mitay kul sin lan tarok liba sida beles volunteer na ngak thopakakta oidi bani. Natrabadi singa thangna ladiba mitay kul ut oina tunomlani. Kul ngaknaba ngamkai kananaba tholok liba isa singi mathakta case amata panba makoibu phajin ba yaroi NIA da sinanaba honaba su yaroi lan sil loikibaga kul ngakpu puna maksu magi mathauda sajakhiga ba ngakta ne ki amaromda Kuki MLA taragi mathakta action lobagi matangna palladuna sujatana makhatan hai haukiba February 13 da Manipur Assembly gi Privilege and Ethics Committee gi mifam gi report miyamna khangan phamthui Manipur House Oriba, Pibamasi the committee report Miam the Kanbi, Yadi Hina Labigi, Matamati, Kuki Emile Tarana, Manipur to Guina Bohona Begi, Kudam Sangdam Sing, India Leganasuk, Kang Naraba, Wapam Oibana. Preliminary report, Assembly the Putok to Nakanabagaluna, Excel Logo of Naki. Hawkibasahi, May Sasat Taragani Pandi Hona, Ethics Committee da complaint to Lakiba, Okram Zoigi, statement su Hanjin Laukrabane, Ethics Committee reporting. Hadak Pamgodariba Assembly mi Pamisita Putokuna Kanabaga Loinana, Warep Lagodavani, Kuki Emile Taragi Matak Karitabak Lakot Kadagi Haina, Kanakiba, preliminary report Mangzona Tamduna, Makogi Matakta, Excel Lagodavanaki, Kariguma Matata Paliba, Warol Singasi Tabak to Onturakta Tarabadi, Imagi Mairana, Isa Singamadi, Mianga Loinana, Akan Makongzang Sanction Nabagi, CM Sari Haina, Langakta section Watamnakli, Atopapa Omana. Nongsum Singtakta Ladiba, UNLF, Pambai gi Lanmi Sing Tokinaba, Assam Rifles na warning Tarakre. UNLF ki Lanmi Laktopa Yaroi Haiduna, Miam Horakre. Mamang Sai me ahum digi Steresi the Tokliba Irangasi the Kuki Kulai Pibi Singna, Ngehak Laitana Landarakam Odiba Impal East District in Nongsum Maite Kulgi Singtakta Ladiba, Handakta, Langaka Pistoki Kuyak Pinakraba, UNLF, Pambai Group ki Lanmi Sing Tokinaba, Assam Rifles na warning Tarakre. Nakalamaramda, Mitay Kul Singak liba UNLF Pambai Group ki Lanmising Nongsum Singtaki Lokopayaroi Haiduna, Nasi Pukau Lapam the Miam Gimipam Pangtokre, Loina Assam Rifles na Nakal Namakata Yengduna Tapak Tobigano, UNLF Pambai Group ki Lanmi Latonaba, Honor Pokudima Miam the Tinagani Haina, Wardem Nakre. Miam Goeba Mipamaduga Mari Lainana, Sarya Kibi, Maira Pai Biam and Fundor Kibida, Mang Sahigi me ahum digi Hauduna Cookie Singna, Pukau Make de Ladiba, Mitay Kulkiada, Nong Mayamadi Bomb Capsunduna Mihat Mipun Satarakpadegi, Lanjena Dunalapane, Madugi Matakta, Lana Sinamara Morega Kunjasina, Masagi Mayum the Labangam Dabat Natana, Lau Singutobang Tabane, Adobo Mitay Kulngak Pamadi, Handak the Langaka, Pistoki Kuyak Pinakiba, UNLF Pambai Group ki Lanmising na Singtak Lerakpadegi, Nasidi, Lanjena Ruraba Kunjakia, Masagi Mayumda, Hanjenduna Leba Horaklibani. Asiguma Tanza Shida Assam Rifles na Nongsum Singtaktagi, UNLF Pambai Group ki Lanmising Toknava, Haidaklibasi Madam Zadi, Miam Yabang Amloy. Mapamasida UNLF Laitringa Assam Rifles amadi Indian Army Laiduna, Miamungak Shenana Bahizabada, Tabi Dana Lakibani.
ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯃꯔꯨꯑꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯇ ꯊꯥꯖꯕ ꯊꯝꯂꯛꯇꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯤꯌꯥꯝ ꯉꯥꯛꯂꯤꯕꯅꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯊꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯀꯨꯀꯤꯒꯤ ꯃꯥꯏꯀꯩꯗ ꯂꯩꯔꯛꯄꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯕꯪꯀꯔ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯁꯥꯖꯤꯟꯗꯨꯅ ꯃꯤꯇꯩꯗ ꯂꯦꯞꯇꯅ ꯂꯥꯟꯗꯥꯕ ꯉꯝꯂꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯉꯥꯛꯅ UNLF ꯄꯥꯝꯕꯩ ꯒ꯭ꯔꯨꯞꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯄꯣꯂꯤꯇꯤꯀꯦल पार्टी लेबाकना हेन लुई खनबा मियु थगतबा मथौ तारे आरके निमाई सिंगतम अनिमक्त मणिपुर की ओइबा नेशनलिज्म सकतबा तंगाई फदे मणिपुर खुनाय सि असुम मैकेद पुनब होनाबद नहासिंग असुब थौदांग लै मियामना मुहुत खनबा मतमदा पॉलिटिकल पार्टी दगी लेबाकना हेन लुई खनबा मियु थगतबा मथौ तारे हैना रिटायर्ड IAS आरके निमाईना फोंदोखरे वाफम सिंगसी मणिपुर प्रेस कप पांथोकिबा मणिपुर यूथ लीग मयोल की अहानब जनरल असेंबली मिफम अमसुम लुप असिगी थौपुगदबसिंग वसक लौबगी थोरमदा फोंदोखिबनि थौरम अदुदा आरके निमाईना मयोल की एग्जीक्यूटिव काउंसिल की थौपुगदब मियोय 13 वसक लौखि वसक लौब लोयरब मतुंग पाउमिसिंगदा आरके निमाईना हाय लेबा अमदा मियामगी पुनसिंगाक सेनबा हाइबसि लेंगाकी मथौनि मणिपुर की ओइनदी लेंगाना मथौ निंगथिना पांथोकप ngамदबदगी मिस्टर मियामना ओइना मसांगाक थोक्सना बोनारि मरम असिना अहोंग पुरक्नबा होनाबदा मियामगी अपुनब खोलाव मथौ ताई मांगना मखाताना हाई सिंग मसुम तम अनिमक्ता सब मानब मणिपुर की ओइबा नेशनलिज्म की वखलोन सगतपा तंगाई फदि ममांगाई मतमदगी सिंगी इसलिनाव सिंग असि नेशनलिज्म की वखलोन याम वांगना सेलमी अदोबु कुमजा इंग्लिश सिंग मग समपन ग मार्फ की मतुंग अथेंगोदा नेशनलिज्म की वखलोन असि असुम असुम मांगसिलखलि मसि हिंगत अनब तंगाई फदि सिंगना तोंगाना खाइदोकलगा थमलबदि चखटपा कुकन पांगनब लमदम अमा ओइब ngamroi मणिपुर असि चखटपा लमदम अमा ओहेनना होनाबदा सोथना लैरिबा सिंगसु तमग मानना पुन चटमिनब संगी लोइनना हौजि हौजिक मांगना तारिबा थौदो वाथोकसिंग असि असिदा नासिंगी यामना चावरबा थौदांग लै लेबाकीदमक काथोकलबा मियोइसिंग अइखोइना पुनिंग थौगतपम थोइ कांगबु सेमलगा खुनाइगी ओइरिबा फिबम असिदा सोथदुना लैरिबा सोशल पॉलिटिक्स अमदी एनवायरनमेंट की लमसिंग मेंखनब होनबा मथौ ताई मणिपुर असि मलेमगी थाक्ति इहान हाना सक्ताकपदा कल्चरना तालकपनि मदुगी मतुंगना सना खोनबना अमुक मलेम सिनबा थुंगना खंगलकपनि मरम अदुना लमदम असिदा करी करम माइकैदा सोथरिबगी हाइबदु ममुताना थिजिन्दुना मेंखनब होनसि हाइबा वाफम थमलदुना मयोलगी थौमिसिंगदा लेबा असिगिदमा आफब थबक तौरकनबा पाउता क्यासु पीखि मयोल की अहान बोइना सही अनिगी थौपुगदब थौमिसिंग अदुदी प्रेसिडेंट असेम प्रिंस वाइस प्रेसिडेंट सुरेश कोइजम जनरल सेक्रेटरी लैश्रम जेम्स असिस्टेंट जनरल सेक्रेटरी सनासम अभिराज फाइनेंस सेक्रेटरी लमयानबा सरंगथेम असिस्टेंट फाइनेंस सेक्रेटरी बीरेंद्र थांजम ऑर्गेनाइजेशन सेक्रेटरी तोंगब्रम नरदा असिस्टेंट सेक्रेटरी खेत्रिमयम ओशिया पब्लिसिटी सेक्रेटरी मयंगबम प्रेमानंदन सिंह मियोइसिंग सिना थौमपुगी वसक लौखि अतोप पावमना येलहोमी सिंगना सिन कुकी सिंगा पुल्लगा ललोन इतिक तौबिगनु FOCS येलहोमी सिंगना सिन कुकी सिंगा पुल्लगा ललोन इतिक तौबिगनु हाइना फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन FOCS मणिपुर थदोरकपा सिरोल अमना हाइदि FOCS की सेक्रेटरी इन्फॉर्मेशन एंड पब्लिक रिलेशन थदोरकपा सिरोल अमना हाइ हौखिबा मे अहुमदिगी हौदुना सिन कुकी सिंगना मणिपुर की अपुनबिगी सक्तमदा सिंगनदुना चथरकलिबा लान असिदा टेक्नोपाल डिस्ट्रिक्ट की मोरे अमदी कामजोंग डिस्ट्रिक्ट की तुआन ngамखै परिंगदा सिन कुकी सिंगा पुल्लगा तुआन कम्युनिटी सिंगी मियोय सिंगना ललोन इतिक तौमिनदुना लमदम असिदा तुआन पोलम क्या लेप्तना पुसलकलिबा असिना मणिपुर की ngамखै कननबा सोकनरिबा लान असिदा सेंदोंग खक्तगी खनबा मियोय खरना येकनबा सिन कुकी सिंगदा नाकोइनना मतेंग पांगबो ओइना थोकले मरम अदुना असिगुम थवोंग असि कम्युनिटी खुदिमकी मियोय अमता यावसिनबिगनु हाइना लुप असिना अपील तौरखलि थोकलिबा लान असिदा सिन कुकी नार्को टेररिस्टसिंगना मार्केट क्यागी मयुम मैकै मई थादुना तलखरे कया अमना मिनुंगसि यावदुना मिहाथिना हातोपिखरे खुलंगाकपा थोकसरकपा ममल यामलबना हारोल कया अमा अफबा मखलगी खुलाई पाइबा सिन कुकी टेररिस्टसिंगना हातोपिखरे असिदा सिनतना मोरेदा ताबा स्टेट फोर्ससिंगदा इसिंग अमदि चाना थकनबा पोलम अमता पीदबगी वाफम लैरिबनि असिगुम्बा फिबम असिदा मोरे अमदि म्यांमार की सिन कुकी सिंगना नमना ताबा मफम सिंगदगी ललोन पोट क्या लेप्तना थदोरकपा मखोगी सिटमिलोन की फिबमदा अहोंगबा अमता लैतबना मणिपुर की ngамखैद लेप्तना सिंगनरकपा लोइनना लांदारकपगी थवोंग असिना मखोइद हेना पांगल ओइहले फिबम असिदा निंगसिंगबा थोक्त्रबा मतमदगी हौना लमदम असिदा खुंदारकलबा येलहोमी फुरुक खुदिमगना वखल ताबीबगा लोइनना
Sin kuki dagi lalon pot lauduna karbar taubigi thawong lepiu. Sin kuki singna thadorakpa lalon potna ngasidi khoirambal kaithel amadi tongan tongan district singi kaithel singda marang kaina phangli. Lana si mai pakna bamadi asigumba karbar sida senriba miyoi singi mathakta lebak miyam loinana satharakpa counter tholakpa apapatagi thaudang khudimak masa masana pujagadabani. Adugumba karbar tu sienaramba miyoi sing watemba tawbada community leader sing na mating pangbiyo amadi asigumba thawdo thokpa matamda communal tahandana bohona mina si haina siola sin haidi. Atopa paw mana FOCS ki ani suba mapok kumon pangthokre. Khunai amagi masungoi ban ha sing siam haibis uza singi mathawni tomba. Education amadi sitmilon so thabana leba amagi sakot khong thangna thinthan khunai amadi masangoi ban ha sing siam haibis uza singi mathawni haina DM College of Teachers Education gi Assistant Professor Dr. C.S. Tomman phongdokre. Wafam asi singjamai top laikai gi community hall ngasi pangthokiba Federal Students Organization Kanglai Park FOCS ki anirak suba mapok kumon thoram saruk yaraduna makna phongdokibani. Kawa Naurem Laikai Primary School da leiba FOCS ki mayai loisangda mahairoi lup asigi presidena Fidal Singkatuna haudokiba thoramgi makhasa tharakpa oina Education for Peace haiba thimna pangthokiba thoram aduda FOCS ki president Ronald Kennedy longjama thorama pu amadi Manipur University ki National Security Studies Department gi HOD in charge da ingudam Laipare mana akanaba mitunglen sing oina sarugyaki thoram gi atoba mitunglen gi warol pireduna Dr. C.S. Tomman hai stera sida thokliba irang sina maram oiduna miyoi kya lanjena duna relief camp sing sangjafam lauduna leiri sera sita lenga na lem na mai tamhangani hana lauthokrabasu ground reality di sel laitabadagi relief camp de leiriba class 10 amadi 12 thagadaba mairoi sing form fill up phawba tawba ngamdabagi phibam de leiramba thengnaraki Education amadi setmilona sotakiba haibisina leba amagi sakot khongthangda menkhatpa ngamdana thintahangadawribani tungi yombi oigadawriba lauksing tangadabana singna khutta khulai pairakliba si thokliba lana si loikraba matungna kamdawba haibisi kupna nainaba sangi asigumba pungja sida mai lauksing khaktana ingtapa puraktuna khunai amada sakot khongthang purakpa oithokani haibigi wakhalonda FOCS pangthokliba wapok kumon gi thawramasimak thaganingaini Loinana mahairoi lup asina laurakliba khongthang asina Education for Peace ki campaign haudoktuna mai tamba phangdana lamdam asigi loijing loyada leiriba angang singa si khandoktuna mama mapa singi mikap mirau kol kokwanba matam hoire khunai asigi tungi yumbi oigadoriba afaba thabak thoram kya pekhalakadoriba angang sing manghanba haibisi sumbai maram sina mai lauksing khaktana ingtapa purakna ba sangsinggadaba campaign da oja singnasu asobu thaudang lobu sungani amaga yengsinaduna oja masil tinnaba yadabagi satnabi ama khunai sida leiriba si thadoklasi khunai sigi masangoibana hasing semba haibisi oja singi mathawni mairoi singna kawroidabadi topper oibadunati maru oiribadi honaba kanbani maram masina hasingna honaba kanba mathawtai hena sumangna makhatana phongdokhi Thoramapugi warol piroduna FOCS ki president Ronald Kennedy longjam na hai mahairoi lup asina khunai sigi na singmuni sari ki ngaktoknaba khongthang kya lakhutuna private school yauna lenga ki school singda leiriba award apa singi matangda yengsin khongsa singsa thatuna lakli masida natana mayek sengba education system ma purakna ba honabada sei asidagi hauduna recognize tawdabi school sing hangdokpada mahairoi lup asina akanba miyeng sanglagani haina khangan khiba su lekre Mairoi singbu lalonba oina sangsilakpa khongthangsina khunai asida asengba lauksing phangdabani education sector da thadrakpa budget ki senpham asi yamna pi adabu senpham sing sumna sisinaribra haibasisu miyeng sangningai oi hiram sing asigi matangna mahairoi lup asina mari lenaba authority singa unanaba honabada laithok lesin torpa kaya su thengnadaba nati maram asina education sector asi corruption gi makol oirabra haibigi sauna singnaba pokhandaba sunati Education khaktana khunai amada ingtapa purakpa ngamgani haibigi wakhalonda ngasigi thawram asi pangthokpani asiguma thawram asina miyamna sogat piu hainasu makna phongdokhi amaromdana lenga ki mateng amata yauduna tural kanana bohonari lenga ki mateng amata yauduna eco network hairokna sangsilakpa hairok wangjing river rejuvenation campaign asibu hena mai pakhanabigi wakhalonda ngasi taraga mari rak subo oina hairok part 2 mayai lekai de leiba Divine Life Club DLC ki ahanbo oina mega social service ka loidana club asigi area da torel khonu amadi torel torban singgi thabak satakre
Ngasigi tutorial khunung amadi torban singmagi thaba asi club asina management of solid waste haiba program amasu haudoktuna zero waste and waste to hell haiba mission ama oina laikai sida haudokhibaga mari leina DLC gi president Rosen Ningthaujamna phungdokhibani ngasigi mega social service program asigi matungdagi leba asigi club na konwa area gi public placing da tutorial torban yauna mafam kudimakta fataba posak sing hondokpa thingwa thamle masigi matungda hondorakpa tarabadi club na mari leinaba authority singa kusamnaraga legal action lakhotkani mafam sadana pata hawdi langthokpa yaroi phatraba sisinaba loiraba amot akai kaya yumthong khudingda satlaga lakhotlaga mafam saba ma thamgani loinana ngasidagi yumthong khudingi consumer card su yenthokuna satnaba hore card asida sayol gi oina garbage collection lakliba sing ningthina record tawgadabani loinana apikpa senpam kharasu thibigadabani masina gari thau hanba amadi segregation gi thabak thoram sing da sijanagani hairiba thabak sing asi mai pakna ba hona ba miyam gi mateng tangai fadi club na pekhalagli ba khongthang asi lamdam asi bu amadi laikai asi bu luna na thamna ba tutorial su kanana ba amot akai su mafam chana lusina ba thorangni miyam punamak yaumi naraga laikai asi luna na thamada mai pakna ba hona minerasi haikhena su pau sida su makhata na phungdorakli tentang na maromdana layekpagi tengbang da phongkhre Writers Forum Impal Sinduna Thoidingjam Tomi Singan Iba Layekpagi Taibangda Haina Mingthonba Naina Waring Lairik amanga si Zen Manipur Dance Academy Auditorium da Phongkre Thauramadu da Writers Forum Impal gi President Kaisam Priyo Kumar Namadi Forum asigi Vice President Irungbam Basanta Yauna Tungan ba miyoi kya su sarugaki Lairik asigi matangna Sahitya gi Mapau gi Hana gi Editor Pukrambam Viprasana Huangangki Amaromdana Rakesh Misi gi mayok to wakat mi pham satakre DM College campus tangarang numai maruna padun siram kiba takelambam Rakesh Misi gi matangda asuma langjin putu ohaina ngasi moirang khom da miyam na wakat mi pham satakre wakat mi pham adure saruk ya kiba misi si gi mayok to sem kiba JSC gi convener santibala laima popom na hai moirang khom da gi laikhidraba takelambam ebosau gi masanupa takelambam Rakesh hairiba miyesi misamni ma rims rota leiba Indra Optical Haina Mingthon Dukan Salai Labor Muni. Like Hidraba Muisika Haksangasi video coverage ki Matang Loina Post Mortem Tagodavane. Kariguma Misi Simasamatum Sijabu Eram Dravadi, Miat Asida Siena Bamuising Putok Trip of Hauba Sibaksang Laukiro Hana Fondorakli. Ado Housku in the Mian Pau Simatang Solutions are game Sumian Puna no update Naminasi.